ISTB की पाउनियंग ताबिरी सिंह तराम ओक्सरी मुंसिगी मरो बपाउदा जनिम्सता मंगा सुबह बैच की एकेडमिक सेशन होबा यागदरा हाइना MCI की इंस्पेक्शन टीम ने यंगशनख्रे और पाउ सगन पिजरी मेडिकल काउंसिल ऑफ इंडिया MCI की इंस्पेक्शन टीम ना जनिम्सता मंगा सुबह बैच के एकेडमिक सेशन तोबा यागदरा हाइना यंगशन लबा मतुंग नगा से इंफाल थादोख्रे ये मुंसिगी मतंग रिपोर्ट अमा Chief Minister Okram Ibobina lamdam sigi miyam gi khanduna akanba firep amaga loinana yamna kanna honaduna linkhatkiba Manipur masagi oijaba amata ngairaba Medical College Jawaharlal Nehru Institute of Medical Sciences Janimsta manga suba base ki MBBS tamnabagi academic session hoba yagadra haina Medical Council of India MCI gi inspection team amana yengsinkhre Zatkiba tang tarada Imphal da thunglaba matungda numinini chupna ngarang tang taramathui fawba Jennings ki leiriba department amadi atei infrastructure kya kupna yengsilamlaba matungda ngasi Imphal thadokre ISTB news na phangba pawgi matungina manga suba base ki oina MBBS tamnabagi academic session asi lagliba July thadagi haunanaba Jennings na pandam thamli amaromda MCI na lagliba June tha phawgi manungda ayaba pirakadabani hari Jennings ki sangba sagaliba amadi matik sana leiriba manpower asida MCI na ayaba pirakani haibagi chawna thajaba lei hari paw sina makha taraduna ahanba base ta MBBS ki sit chama leiba institute asi lisingani subna taramathoi dagi haukibani MCI na sahi khutingi permission piraba matungda mari suba base ki academic session fawba chatharibani lisingani subna taramasung taramathoi gi ahanba base ki aroiba parikha lakliba lisingani subna taramanga da pangthokani Lisingani subna taramanga asi Jennings ki khwaidagi maru oiba maraiba glep kadaba chahi ama oigadori ahanba base ki pangthukadoriba aroiba parikha sigi mawong mato asi yenglaga MCI na Jennings asi recognize tawba natragana tawdaba adu lep kadabani hari amuktang MCI na recognize tawkhrabadi chahi gi inspection lapagi mahutta chahi manga gi oina lakani hari paw sigi matungena hojik Jennings ta Dr. Chahum amadi nurse Chahum rom leire Lising ani subna taramanga da Dr. Nurse yauna punna staff lising ani rom leiragani hari MCI gi guideline chapchana ngaktuna chatpa maramna Jennings asi MCI na recognize tawkani haibagi thajaba chapchana lei hari RIMS ki hana anatomy gi professor oiramba M Siamona voluntary retirement lauraba matungda Jennings ki director oiduna Chief Minister Okram Ibobi gi pautak matung ina Jennings asi chakhnaba angamba thakta thabak paikhalagriba asigi manung channa Jennings ki makhada dental college amadi eye hospital amasu linkhanaba thorang leire haina paus na makhatari ISTB news gi damak paudam jariba Sunil Kumar ISTB news Imphal Perang pung tarag minit kulom tabda Porampat police station ki manung changna leiba khurai chingang bom lekai thingam lekai da sakang singna bom lang sinbona pokai hankre thosi IFC gi sub transporter oiba khangembam sanju apokai bom sa ko mi amigi mayum da thokibani bom pokai ba aduda jumgi sumang da khamdana thamba central car MN04A 5633 da bom machena panbagi akatoi thoki hari Adosi ki matang da yung bom sana pungdur pada sakang singna bom lang sinduna pokahan ba si handaki asi tharaga anirak subani masina imung news singing thina leba ngamdre kanana kari ki damata tawibno matung da sigum thodo asi amuhana thon bigan haki si matung da amona tawigano hana oktober ki tarik 10 da amuk tawra si matung da di su mathabak si tawigano Ngasi ayuk cawana pung kret muk tabda morang police station gi manung chamba thamna pokpida leiba PWD gi executive engineer oiba pukrambam mani kobami oi amigi mayum da su sakhangam singna granite ama thamjingam badagi police ki bomb expert singna swangam yaudna lothokre hari bom madu kanana karigi damata thamjilam libano haiba chap chaba khamngamdri hari Lions Club Imphal City Jennings Blood Bank amadi NIT Students Blood Donation Organizing Committee na khusam naduna ngasi tayal pathlaiba National Institute of Technology da voluntary blood donation camp am pangthokre thormaduda NIT gi mahiroi kayana idan tomaki camasiga mari lena Lions Club Imphal City gi president Y Shanti Kumana Kemasina ngasi blood bank sing daka obu matamda I phangdabagi awaba kaya leiriba si khredo rabsu ko hinbada mateng organi makata nasu kemasi pangthopada mateng pangbiu haki Lions Club ni susigumba blood donation camp tawa khotba sida koi visa fiber sigi pandam makhada koina si sponsor tawjani
Institute of Cooperative Management Imphalna Oriental Women's Labor Cooperative Society Limited ke khusum maduna multi-industrial cooperative society singi leadership development program among sidagi ICM ge conference hona hodokre National Cooperative Union of India ge sponsorship makhada hodoki training program aduda cooperative society gi retired zone registrar Z. Sarat Kumar Sharma, District Cooperative Society Bisnupur, Kestomba Oriental Women's Labor Cooperative Society Limited, Kitchapasan, Zina Posangam Amadi ICM, Director Dr. K. Somarendra Susarvyaki. Thogamari Lena, Dr. Somarendra, Apaba Cooperative Society, Ama Ohana Wanabata Leadership, Kitodang Zawi, Nasi Saryari, but Singna, resource person Singna, Piba Gyan, Tina Loksinduna, Apaba leader Ama Wanabata Mai Onsin Si Haki. Zina Posangam, Automatamda, Manipuri, Weba, Cooperative Society Singapore Punda Federation na maling na honori. Federation na si Olivia gi level da leba Federation na ming sabuna Cooperative Society sing sa ko na mo na gadori. Apaba Cooperative Society sing ling kapag namlabadi society sing atuda natana state economy para na sumating organi. Napising society sing mapanggal kalabadi women's empowerment masana du maglaksagni ipal tangban hing masungam gani phongdoki. I don't give her a tender society joker, a tender send on the B lady had a candidate, a quick don't let you chocolate bar or with a vanilla, a quick Amagi Mating Lonacy, market, because I when a song is hard Popoto, Songi Society, the Johnson Bar, Songi Society, and get also on that point say interchange store thoughts, a Huakan, and a Queen Sari, Baboto, Begamams, a Quimiams, and Kunsalaga, Yam United, we walked over the Maniputis and Lonzo Hinkalagani, cooperative moments. Minit mangani tagi hena Holy Satpiganu Haina Netaji Memorial Club Natador Pachero Lamana Kamlagi. Yausang minit mangani lo Kermatunda Ahalaman Yawan Yukana Sandal Lambi Ama Wena Holy Chalibasi Tobiganu Hai. Maidusungi education gi curriculum da Equagi Laser Batan Tamasum Say Charasi Yawanduna Tapi Tambirabadi Masina. Wakalgi Amadi Haksangi Mapung Panduna Tunda Yam Chalbakana but people and many Hana Hizam Irabat Memorial Public School Tarani Tusuba, spokesman Hodopaki Torunda, eyes to be editor in Sip Bozendro Niyombra, Mose Podokre. In Public School Organizing Committee in Sinduna, Pantokiva Annual Sports Meet Hodopaki Torunda, Pandam Chief Executive Editor and Tombasing, eyes to be news editor in Sip Bozendro Niyomba. Him's chairman, K. Japan Medi, All Manipur Taekwondo Association General Secretary L. Mega Chandra Masong, Him's Parent Association President L. Dhanesna, Maru Musing on Sabyaki. Thomas Mari Lena, Wanga Kibusina, Maru Sing Darikatan Sana Konabama Song extra curriculum, activities Kapi Basina, mental Masung Help and the Yamakalapi, Maru Sing Sumasida, Saru Yadra, Masata Lizaba, Hishimadu Hianamapu Pana, Monagadabani Haki, ISTB editor, Inzip, Bozan Zanimana, and Selendam Asigi, however, Libanaru Sinda, Tawun Bevata Yam, Homelere. Ansinda Ikai Kumabala Trivasina, Panda, Watoka, Nanabi Horopam, Manamakatana, Samakona Basina, I call the physical mental animata, Paganami, educational curriculum that I could not keep on the Zeriba culture, Musum Serichara, and say Hapsana, Tapi Tambida, Awan Bakaya, Lakani Haki. Racial discrimination, Zaki, Kauri, Kadi, Sapju, Ari, Agri, Sana Research, Ari, Sasa, assisting the field of the Makuna Malaysia, North India, North East Malaysia, I don't have this still in it. I will sit on the day. I could sit on the level, train up. I could cover knowledge, information, education. Masima could go to the learning is on right. English also, Hindi also, English I could get Lomate, Hindi or Lomate. I was going to come now. Worshippada Maruba Pau, Amukan Pizari. Zanimsta Mangachuba Betsky academic session, Hoba Yagadra Haina, MCI inspection, Tinlayang Sinkre. I still be Pau, being Tabu Singh, Amukan Kundari.